ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯕꯦꯜ ꯕꯇꯟꯗ ꯅꯝꯕꯤꯌꯨ ꯁꯤꯗ ꯗ꯭ꯔꯤꯝ ꯏꯟꯗꯤꯌꯥ ꯗ꯭ꯔꯤꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯌꯥꯎꯕꯁꯤꯡꯁꯦ ꯁꯤꯌꯔ ꯇꯧꯕ ꯍꯩꯇꯦ ꯑꯗꯣ ꯁꯤꯌꯔ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯁꯝꯂꯞꯅ ꯍꯥꯏꯐꯦꯠ ꯇꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯑꯦꯞ ꯌꯥꯎꯔꯤꯕ ꯗ꯭ꯔꯤꯝ ꯏꯟꯗꯤꯌꯥ ꯗ꯭ꯔꯤꯝꯁꯤꯗ ꯆꯪꯕꯤꯔꯣ ꯆꯪꯕꯤꯕ ꯍꯥꯏꯕꯗꯤ ꯂꯣꯛ ꯏꯟ ꯇꯧꯕꯤꯔꯣꯀꯣ ꯂꯣꯛ ꯏꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯍꯥꯎ ꯇꯨ ꯑꯥꯔꯟ ꯍꯥꯏꯅ ꯌꯥꯎꯔꯤꯁꯤꯗ ꯑꯦꯐꯤꯂꯦꯠꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯅ ꯊꯣꯛꯂꯛꯑꯅꯤꯀꯣ ꯊꯣꯛꯂꯛꯄꯁꯤꯗ ꯁꯤꯗ ꯊꯣꯛꯏꯕ D28542477ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯅꯁꯥꯒꯤ ꯑꯥꯏ ꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩ ꯏꯁꯥꯒꯤ ꯑꯥꯏ ꯗꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯑꯗꯨꯒ ꯁꯣꯝꯅ ꯃꯤ ꯑꯅꯧꯕ ꯑꯃ ꯍꯥꯞꯇꯨꯕ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯁꯤꯗ ꯃꯤꯡꯗꯣ ꯐꯨꯜ ꯅꯦꯝꯗꯣ ꯏꯕꯤꯔꯣ ꯀꯩꯒꯨꯝꯕ ꯁꯤꯗ ꯔꯥꯖꯦꯁ ꯍꯦꯃꯥꯝ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯐꯨꯜ ꯅꯦꯝ ꯏꯕꯤꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ ꯀꯣ ꯁꯨꯃꯥꯏꯅ ꯔꯥꯖꯦꯁ ꯍꯦꯃꯥꯝ @gmail.com ꯀꯣ ꯑꯗꯨꯒ ꯁꯣꯝꯒꯤꯗꯨꯒꯤ ꯍꯥꯞꯇ꯭ꯔꯤꯕ ꯃꯤꯗꯨꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯍꯥꯞꯄꯤꯔꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯁꯤꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁꯁꯤꯁꯨ ꯌꯥꯎꯒꯗꯕꯅꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯁꯨ ꯌꯥꯎꯒꯗꯕꯅꯤꯀꯣ ꯑꯗ ꯐꯣꯟ ꯅꯝꯕꯔꯁꯤ ꯍꯥꯞꯄꯤꯔꯣ ꯑꯗꯣꯝꯒꯤ ꯃꯤꯗꯨꯒꯤ ꯁꯤ ꯔꯥꯖꯦꯁ ꯍꯦꯃꯥꯝꯁꯤꯒꯤ 9856113115 ꯑꯗꯨꯒ ꯁꯣꯝꯅ ꯄꯥꯁꯋꯥꯔꯗꯁꯦ ꯁꯦꯝꯕꯤꯔꯣ ꯈꯤꯇꯪ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕꯀꯣ ꯄꯥꯁꯋꯥꯔꯗ ꯑꯅꯤꯃꯛ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅ ꯁꯦꯝꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯁꯋꯥꯔꯗꯁꯦ ꯁꯝꯊꯤꯡ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ ꯁꯣꯝꯅ ꯈꯤꯇꯪ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯁꯋꯥꯔꯗꯁꯦ ꯁꯦꯝꯕꯤꯈ꯭ꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯒ꯭ꯔꯤ ꯇꯨ ꯑꯣꯜ ꯍꯥꯏꯔꯣ ꯑꯗꯨꯒ ꯁꯤꯗ ꯔꯦꯖꯤꯁꯇꯔ ꯍꯥꯏꯅ ꯅꯝꯕꯤꯔꯣꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯅ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯀꯦ ꯅꯝꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯏꯟꯇꯔ ꯀꯣꯗ ꯍꯤꯌꯔ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯀꯣꯗꯁꯦ ꯁꯣꯝꯒꯤ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯗ ꯀꯣꯗ ꯑꯃ ꯂꯥꯛꯑꯝꯒꯅꯤ ꯗꯤꯅ ꯍꯧꯕꯀꯣ ꯑꯗꯨ ꯗꯤꯁꯤꯁꯨ ꯌꯥꯎꯍꯜꯂꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯁꯋꯥꯔꯗꯇꯣ ꯀꯩꯀꯩꯗꯣ ꯂꯣꯏꯅ ꯇꯧꯔꯣ ꯑꯗꯨꯒ ꯁꯤꯗ ꯚꯦꯔꯤꯐꯥꯏ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯗꯣꯝꯒꯤ ꯔꯤꯐꯔ ꯇꯧꯔꯤꯕ ꯑꯗꯣꯝꯅ ꯁꯤꯌꯔ ꯇꯧꯔꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯥꯏ ꯗꯤ ꯑꯗꯒꯤ ꯃꯥꯒꯤ ꯂꯣꯒꯏꯟ ꯑꯥꯏ ꯗꯤ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯑꯥꯏ ꯗꯤ ꯂꯣꯏꯅ ꯐꯪꯉꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯍꯥꯞꯄꯤꯔꯤꯕ ꯃꯤ ꯑꯅꯧꯕꯗꯨꯕꯨ ꯃꯥꯕꯨ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯗ꯭ꯔꯤꯝ ꯏꯟꯗꯤꯌꯥ ꯗ꯭ꯔꯤꯝ ꯑꯦꯞꯁꯤꯕꯨ ꯗꯥꯎꯟꯂꯣꯗ ꯇꯧꯍꯜꯂꯣ ꯑꯗꯨꯒ ꯑꯥꯏ ꯗꯤꯗꯣ ꯌꯨꯖꯔ ꯅꯦꯝꯗꯨꯅ ꯑꯥꯏ ꯗꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯄꯥꯁꯋꯥꯔꯗꯇꯨ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯂꯣꯛ ꯏꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯐꯪꯁꯟ ꯍꯧꯕ ꯌꯥꯔꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯤꯛꯁ ꯑꯩꯈꯣꯏꯒꯤ ꯗꯤꯄꯣꯖꯤꯠ ꯂꯨꯄꯥ 2,200 ꯊꯤꯕꯤꯔꯒ ꯑꯗꯨꯝ ꯃꯥꯒꯤ ꯑꯦꯠꯁ ꯌꯦꯡꯕ ꯍꯧꯕ ꯌꯥꯔꯅꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ